CPR Cardiopulmonary Resuscitation hairiba asi mioi bagi heartna e chingthok chingjin tawramba adu lepkhraba matamda nangna hairiba mioi aduda thawong asi pangthoktuna mioi adugi heart adubu amukka hanna e chingthok chingjin sanahanba adubuni aduna karigumba mioi amada heartna e chingthok chingjin tawduna leiramba adu lepthokkhibagi thawong adu tholakpa thengnarabadi nahakna mioi adubu kannabagi amatta ngairaba pambaidi CPR hairiba asini adubu nangna kauroidaba amadi pumnamak asi tawdringai nangna samak natraga nanakta leiba mioi ama kauduna 108 ta emergency call tawgadabani karigumba nathanta ngairabasu call button namduna thamlaga wari sana CPR adum pangthokpa hauba yare maramdi emergency response team athuba matamda lakpa haibasi mioi aduna hinghoubagi chance amukka hena wangle haibani Haujik CPR matau karamna tougani haibadu amuk yengminarasi ahanbada mioi adu sor holibra haina check tawduna yenggadabani karigumba sor holamdaba thoklaba makhnau phaktoktuna makhnau manungda panduna leiba yaba pot kari yauri haibadu yenggadabani karigumba leiramba thoklaba athuba matamda lauthokpigadabani masigi matungda chest compression haibadi tabakta nambagi thawong asi haugadabani namgadawriba mawong asi aikhoina tabaki saru polang anigi mayaida leiba sternum hairiba saru asigi mapathiduna yetki khubaki maning thangba saruktuna thammaga nakhut oiduna lonjalaga khuning kondana chaptingduna leiraga minute amada chamadagina chamaga kullak nambagi athubada inchi ani mukluna kunthara nambigadabani masi tawraba matung rescue breath tawgani mioi adugi makok adu haifet nongkhathanbiduna manaton menjinbiduna machinban manungda sor anirak kamjanbigadabani asumna nahakna ambulance yoroktri phawba natraga mioi aduna hinkalaktri phawba thabakta kunthrarak namba masigi tunginnana machinban manungda sor anirak kamjanba hairiba thawong asi hanjan pangthokpigadabani adubu hairiba CPR makhal asi adult CPR ni sahi 13 dagina mathakta leiba mioi khaktangda pangthokkadabani sahi amadagi 12 da leiba angang-dadi CPR thawong khetnagani aduna child CPR matau karamna pangthokani haibadu khangnabagi damakta screen da tholliba video asida changduna yengbiyu